Matamgi Manipuri Wari channel asibu tabiriba khwai phumnamakpu taramnok chari ngasi maklaubirasi video call da rong tabi nipan suba tangka wakal pukningsu inau nawi irang langi phau khidri amukta su asigumna charang nabi ihul thengna kre kaya nongmatasu asigumna henjinna kok thadaduna khallude ngasi da uba magi saktamdi mitta uduna laikre thamoi masu nungsi yening hojikta chonglakpagum thamoi makhe langba horakli nungai bagi ipakta taudna nungai ba wakhal kaya sa sagalakli tasingna mabu nungsiba horakpani haigadra sagatliba manglangi herodi mahakna oikre mama mapa anina karisu awatpa lehanda aningba apamba khuding thunganduna leirakpana awaba haibase karino haina nongmata sukantharude miyoi bani phana nungaina leiba oirabasu karingumpa amagidamakti mikup amata oirabasu wabagi tanja lakpani adubu silviagi mafamdadi kitang karigumba wabagi matang laklabasu henjinna khanduna pukningbu wahallude nungaina nokheduna langthokpani hiram amatadasu henjinna khanduna kok sahanba tawrude mama mapa aninada machagidamakta wazabani karigidamaksu waroi makoi anigine haibada Sylvia natana kanasu leitrabani adumakna wazabani makoina kallingai hinglingai matabu mi oirabadi khanna yamna wana honajabani adubu thabak oina pangthokadaba mina thausadrabada upai leitabani yamna thina cheiba ngangbasu ngamjadabani sauge khallabasu machagi karanda hekta saubasu ngamdabani wakal nungaina school dagi halakjabani charawa na bachaba yaba karisu leiramdaba dudadi khu kamba horakle mama ho mama kitchen da fridge da kangna chanaba karisu leiramdabadagi mama bu korakpani khumlaktaba duda amukka sukana kaurai mama hoibim chahing chabi ming kaurakpadudadi taramale khumlai handakti fazana mama haina kaubadari tadraga ming oina laktharakpada khumlakpaduda maming kaudi khumna ine hayeng kaisu kauba tadradi sumain kau tare mapalomdagi lon duna changlai nangi chanaba kem leitrena dukandagi achapot khara laurubani school halakpagi waramnanina masi haiduna kitchen tamna changlai aduga amuk ansinduna hairai chaoina lon biraura natragana achapot soina khara chasilagiro chaga thangningde achapot oin charge makutta pariba polthindu machanupida pirai se horen papa halakpada nangi chaning besingdo haikro leraknaba hoi mama ada sunday numita koiba chachigo papa da haraga koiba langbagi hana mangthare larik simak page haibagi wakaldi leirunu numit chupase koiba langba chatpasida adum khalaga leiruko nang noisuni numit chupase larik na sum tawi larik ki matang natradi atopa wahayam buka hainaba laijetraba khangdi napa halani kai kai no khra charaga ne ngehak potharuro mama thangnabagi nana moidam ta chaluge maru phawni na hai kamain tawbuna hangluge mama aisula ke dudi machagi wahai du dai bemcha mamit phaina muktang macha de yenglai law hairo adudi ngai ko e chapolami kita charakige masi haiduna mama na leirakpa chapot singdu mana chaningba yawbra haini yenglaga khara chasili aduga amu mama gi matung inarai napa halakpadi yumsida kanam leiramdena ne amu wa thoknarani mama kuiroi nang leho haibane ngamaroi talle masi diba masi hairaga makha tarudre mama oibi singna chathokpada macha singna mama gi matung inazaba haibasidi mahausani onsinduna khumnarurabadi machagi magun sukhangbani jat ki mana ngamnaba paukhum adum pirakani khangi mama na kaisu sawa ngamloi khangbana amadusu mama gi makhut ka konduna punna chatminai somda seli mana ngasai lakpada lampakta bol kauduna lehoba ngan babu uramdaba nate uramlibani karigidamak usinadriba ngan babu nungsidabagira adumak sunate matam kuinadagi mabani nungsina jarakpani handak marak magi thamoida hunglakpagum tawishina karigi ahenba pamlakpagira adusu ahenba pambadi natte nganbadagi henba kaya ama lakre hanne yengludabani nganbagi damak lepkibani Lairik ta thawa yawba oibana nungsi nungolda
ka hena lupsindaba maramna khara khajip lakthokpani adubu thamoi sengna nungsibagi mafamdadi mikup amata pau faunadrabadi leiba ngamde hainaribani adubu handa nganbaga pau faunaraktaba seligi thamoida ka hena waba nungaitaba haibadu poktabani wari saningbasu pokludabani nganbabu thamoigi asingba nungsiba misak oidabanara living room da tholaktuna sofa da famlaga larik ama paiduna yenglingai tanjada mapa tompoksu mamanaba ranjit kaloinana changminarai machana larik paduna lerambaduda nokfit tawduna machagi manakta famlai aduga hairai Ningthoi larik paramiro hoi baba ranjitsu seligi nakanda famlai aduga hairai maram yamu inai chade Sally se noglaga Uncle, aina larik parambira maramo e haisa Hoine Tompok namu Namadi Mamadi kitchen da laibani Tompok Sally gi makok da nandina hairai Nangi kada changnaga paru nang uncle ga aruba wari masana da wale Hoi Masi haiduna Sally su magi kada changduna larik pakre Tompok amadi Memthoi machagi damaktadi thoina warudi maramdi Sally gyanamna tai mi khwaidawna khekha tawdun langsinabadi oidi yamna ingna lemna mama mapa ani gi haibi inba macha oibana thoini hena washiludi Tompok ka ranjit kasu yam kupthana tapna wari sanai Memthoi su kitchen da leibana sanari ba wari taramdi ani dusu yamna luba wasumali kupthana sanari Numidangi matam soi shilai chak chana chana wari sanarai Ningthem Nangdi kai kai subject lo shilaba Mabungna lariki wa palakpaduda khara pakhalai Sylvia hoiga punduna khara langsina jarabasu larikti khara khazik thawai yauzabani adusu mabung kibagi damakni mabungna hanglakliba wahangsiga mana pidoriba pakhumsiga mabung saurani khanduna khara pare haina khumjilagi khalli Hupke tauriba chakhomdu good hupchinki aduga ising glass dilamduna good amuk thakchinki aduga yamna tapna pakum pirai khara pare kaino khara pare haibo si subject simadi loshile si madi wali haibe sahi tabro khara pare hairaga wa samjin madi yaroi Sanathoi larikti thoina padri banina ngasi di loiretana mabungi khopa khari charani kanbina mamasu hotel dagi changlik tribana Mabung nangangba wada thoina khumlarege khali chariba chaktu sasat loshili aduga kolik ta thaijili mathanta saujai kaidobagi mabung laklino haina Ningthem su chak chaba loshilaga mapabungi chak tiffin da haptuna thiluna batawri Nang tumlam kinu ko ai thunei maga changminarake ahoi Nathande hobagi gadabo radi ngahek chaluraga punna changminarasira Sanathoi hoi haiduna mabungak punna chatminare lambida chatna Ningthemdi phone da wari sanari nupiga sanaba sumali Sanathoi mabungi mamangda phone metpadu kireduna paidre phone su kingjela itanjaduda Sanathoi pakhalai mabungi mamangda tawrakliba phone du receive tawdre kanano haini yengi Sylvia warambaduda phatkai Mama nabi oirabasu mabungbu kibana mabungi mamangdadi wari saningdabani kaisu aruba wa leiramloi Sylvia na tawrakpabu khanduna phone paidabani magi karando mukanglak-labadi mabungi wathi tadoini do amadusu phone ga paidana kaglakpaduda oiramale hanjin ga kingjilai mabungna chingna khrani khanduna handamukti pairai haibaga tawbaga amadusu hello fawba haidringai khekchin lakshin ba horai Nawa mayumda leibra phone ga kalaktana pairaktriduba Revika da tawri waiting lehui nangwanda tawrai pairakte aido dadaga pabungi chak thenba chatli aduini Noi da leibra Madi karam kanda laiba Ngasi Da leibera phone pairaktrida Hoi Noi da da so ngakpani imanabi khafa wari saya dadi loiri he Thamagi Masi haraga phone du phatkai mabungna cherakani khanbagi imanabi oirabasu kuithana wari sananingdabani
Kitang kuitharubada phone de interest lawi haina jaibidoini fubidoini phone su loksin bi kithoribani asumna lakpana yamna lapadi natabana hotel dukan tawriba mafam di yokshilai dukan manungda leimaga loken gadu isa padun leirami machil manau ani dusu dukan manung changsilai leimana noi di chak charak labra sana thoina khumlai chare mama gi chak yorok di mama supuna changrase hoi hoi loken mana pairamba che kolom du ningthem da pirei se kabuk lei thabado magi baki singlami amta kap thalu ningthem haifet yeng daga hairei kya piramino puna singlama changwa dani piramba sidadi chanipa nyangkhai leine oh adudi changwa do kap thalo aduga kayamuk lehoine do isilamu jahum yangkhai leri phare phare madu isalamo dudi asumna loiraba matung mamaga muk changlaknaba sem sarai leimana ibungo nang lehodure dukanda Sanathoi mapukningda sonjai dukanda leho haina natrabadi horen jai soidana charani si masana khangjarabani ningthemna lehoroi phare adudi changaslo lokena machanupada mukhairei hai nang leiringai dane nachalgi lari khara takpiramo hoi babung masi hairaga mama macha humak mayumlamda punna changminarei Sanathoi mihu sudrabani kibana asumna lakpana mayum yorakli leimasu makong mako chamthoktuna chaksangda chak chanaba changlai mama gi chak thangthaduna pijarami ningthem yimai kaidagi laurei nang ima gi chak chabadum sangkhiduro Sanathoi mama da yengdaga hairei mama dada nai phudoi male phuradi ai kaluga mama leimana sahairei e kari gi phudoino nabungni yadaba thabak kari asoiba tawrage kem tawdi noina ai chak thongandana larik pabagi matam pidaba natro ai di yaro haisini hek phubadi yung phuroi chalo nabung sauraklani ningthema mukasu laurei laktibro lakjarani cho nangi khangdabe singdo nang dada da leiringai hanghoro mama sune chak chaloraga nanakta sangbigi kaisu phuroida phuba honadi chalo cho Sanathoi tanna hogalai aduga magi kada changduna lairik singdu puthorai aduga yumei kada thariba faktuda famlai ningthemsu manakta fami aduga lairik ama paikhatuna hangi Somda singlen chak toklaga mapanda tholaktina hangjit langbo oina fami aduga ningsinglai coaching yauzage haiduna Sylvia hoina mabu thirakpa duda kauthorakpadu Sir amta tholo wari amta sanase bebar budi khar kaire ningsinglaga haifet nokchai icham cham nangauzaba langjaba matauda nungsiba faurubani numituda Sylvia bu ubada nahan kai ubada faudaba yulama phaukhibani Masinani mikup khuding Sylvia gi wakal khaliba mabu uningba poklakliba thaina mana Sylvia gi mayumda chatuna tuition tawrambani matamdudadi asigumba phaukhidabani mangau thijaba Sylvia gi matau kayadu hauzita ningsinglaga mamon nokpa horai matamdu Sylviana class 9 kaba matamni numidang wairam pung 3:30 dagi 4:30 fauba Sylvia gi yumda laktuna tuition tawbani Sylvia si lyrics se hanadagi hauna thawa yauzadabani mana khwaidagi tanba hainadaba haragadi school chatpa tuition chatpa lyric paba sini atopa mafamda tuition thabadu mayumdagidi tuition ni haina chatkhraga tuition mafam changdabi leithokpa kaya amani adumakna mayumda oza kauduna tuition lawbani mayumda tawrasi fauda leithoknaba urei pare yam tawbani Chinglen laktuna famlaga Sylvia tholakpa ngairi Sylvia di oja lakpa matam oire khangbana nanthokpam thiduna lotlabani ibem chasu chei macha ma paiduna machabu thirakpani mafam kuding thirakpada fangdrabadudadi kadaida leirinu haina ibem chasu sauna kaurai bem nang oja le kadaida leirinu yam thuna tholo haisini
नत्रदिने नंग चै सोइना चारनी चिंगलेन दमु अनसिंदना हाइरई मधुगी अंगांगदुबु कदाइदा लोटलिबनो खंगदि इमुंग सिंबा थुंगलबनी अमत्ता लेहौदे चिंगलेना युंगी मपानदगा थोख्रजालो थोक्ति मा थोकिदना मा हाइदना कन्ना सेनरिबने आइसु मची अमदगा सोइदना लोटलमदैनि सुमाइना सुम नुंतिगी ngang hali masi ngang se ngasi de ina phuba soidabani haisini mapanda mama na ngang libadu Sylvia sutari bani yena khada lotlibani muraga tinglen chakrabra haina siyang lai aduga machinda murum solai masi gi sak phajabo jasisu ikai khangdi he laima paisa de am chopi satrisina tuition tong ningre khangadi kokla oigi leiti man takna aina higadabsina tabasida चिंगलेन सुंग हेक फम्बा याबा फमलंबदगी सिल्विया थोकलंग मंदबदुदा चटलगे हाइदुना तौरई चिंगलेना माइदो हाइफेट लेथोरकपदा सिल्वियाना मुरकपा तंजा चाना हेक उरुरे चिंगलेन सु अंगमदि फजना तानबनी सिल्वियाना मुरकपदा उबदा मखुत का खटलगा कौरई यारे उरे थोलौला मतंग हेक हौहनबगी ngasi de khra kuithena taktare वहाई तुदे इबेम चासु कदाइनो हाइदुनी येंगलई ओजाना उख्रबनिना उपाय लेररोय खंदुना तपली थोगलई हापेन दुमगा लिटलिबा टी-शर्ट दुमगा वांगना पुल्लिबा समदुगा मचिन मचादु सुगतुना तन्ना लाकबनी मवोंग मतौ कयादु हौजिक्ता निंगसिंगलगा ममित्ता संगसंग उरई असुमना नुमित्तुसु हौख्रे मथंगी नुमितनी स्कूल चटपा मतम ngaइबा ngamdri ngasidi nahankhayna chatningludaba aduga ngasina chatningbana matam ngaiba ngamdri phone duda pung yingtuna matam yorakpa khawrangna ngairi asumna wana ngaijariba matam yoraktuna panthadana sasat loshili aduga school tamna hanagum lakli khara ngantak loshinduna lakpana school yorakpadasu khara ngalami mi kaya laknaramdri gate mayada leptuna lambi romda cheptha siyengli mataududa Rebecca na hairei ho kanano cheptha yengbiridubo Sanathoy namu kanadi oinya ngarang nganbu urubadagi ngawkramni ahinga tum yaramaroi mami da ngawriba kaiduni ne ho asingbaidi oiba phangloidabanina mami da dum ngawzaro nang Sylvia sukumlai Parisina mami da sum ngawzarage Rebecca na mu ngarang du uda ngairi aduga is over di nangsu love at first sight kaidune gise yam hai ko engrazi ga kai hari no dubo khangde he su mina tabada lari khaiba manaba na chom thepadauna engrazi khate chali ne su wakal yam sagalunu ko minushina balaibani Sanathoyna noklaga wa love at first sight ka heartbreak at first sight taredana masi hairaga Rebecca ga ani da noglai asumna ngak leptuna leramlaga lakmanlaktabadagi classroom da changlai Sylvia hoina changkibaga nganbasu yoksilai asumna matam sung hek hokre bell su taduna class loba hokre adubu Sylvia hoi class kidi oja changlakri banina amaga onsinaduna wari tawduna mayam lulangnari ngan bohiso aja changlakri haiduna mamanaba amaga washroom changlusi haiduna class tagi thokminarai asumna Sylvia hoi class ma pa fauduna chatkibadu Sylvia na urami ubaga phamlambadu fukhogale kanada su karisu hairamdana class tagi prep janthoki ataidudi wari da kana lupli Sylvia tapna nganbagi matung sum chatli wakalamada tawkre mafamsi school ni haiba phawba kawkre nungsi phajai kariga bu sai thagani aduki matik yengbagi pen banaide leiningi manaktada chatningi mana chatpa mafam kuding kadai da chatliba kadom da changadaba karisu khallude mana chatliba maikai du damak tapli inari cheptha raga su yengjari magi saktambu nakye tunghanna yengde chatliba mangdudamak yengduna chatli nupa masu chung firal charaba nupa mabu ubada ngauridaba nupisi kana leiroi nupa mani haibagi chakchana guncheli kari sawat pelaite yamna chinglemi
makhut namana khangrau pocket ta hummi makhut namana thadai Ningthijana khongkap kitang launa thangi asuk ningthiba mataw asi khongdagi kokfau munna yengduna matung adum chatli nupi amatagasu kauna ngangna tawdabani aingonda yenglibasina kana kauraklibasina kana haina nupi amataga onsinaduna nongmatasu wari sarude tasengna Sylviana matung ilaklibasi phawba khangdabra natragana khangna khangsinararoi khalibra karisu khangdabagumna adum chatli hanna yengthokdudi asumna nungsibagi mayaina tawduna matung inbana nupagi washroom yorakhiba khanghaude Haujiktada gyan lakpani nupa ama ani leirambadu ubada nupa singduna Sylviana lakpadu ubada ngakladuna munna yengduna makhut thinduna laurakpani Hey Sylvia khangpri khangna mamai fat leiduna chenthora ikaiba pakhatpaga loinana nganbo hoisu karino haina matung leiduna yenglakpani haifetti uhawi mi ama kanna chenkribadu kanano haibadi khangde nganbana Kaino, adu kana lauridubo Natungna nupi ama laglido khangdro nupagi washroom daga changla ine moi nupi da aikhoina changnubayo principal taktana wanthok lathok inine aikhoisu principal da haidoksira nupagi washroom da nupi changne haina nupa mana hairei Nui haujikidubu masak khangobro class kya gi hoijano masak su khangodreni nganbana amu tungdadi kanam lakpa mandi nangi wakhal na oiramni Natragana tamnaba horakli zalo nganbana amu hai tumleyo taningdi Sylvia ikaina pakhatna mathong khangda chelakibana classroom amada fa chensilai adubu mana chensilakliba room dudi jinglena class lawduna leirami Sylvia ge afing afai dawna chensilakpa matawduda mayam dungakni yenglakpani Sylvia sumunna mamit langkhakai yengbani jinglen oirambaduda ikairingai mathakta hene ikaiba oikre jinglen su makhuta pairiba lairiktu haifet tupchili aduga ifing fingna chensilakliba Sylvia na munna yenglai